United States की Citizensingna Yaribamakhei Manipur da Chattanaba Khanghankhre United States na Level 2 Travel Advisory issue thokibaga loinana India gi awang nongpok maruwaina Manipur da United States ki Citizensingna Yaribamakhei Chattanaba Khanghankhre hairiba asi maruwaina Manipur da kanglup ki oiba thokliba violence amadi crime sing loinana India government ta yaningdaba phongdogliba kaya asi yenglaga Manipur da Chattanaba khanghalakpaga loinana United States Laingaki employees singna Manipur da Chatringai mamangda mari lainaba authority dagi ayaba lawgadabani haire Hiram asiga mari lainana US ki Laingaki official singna Sikkim amadi Arunachal Pradesh da Chatringai gi mamangda hana ayaba lawbaga loinana Assam, Mizoram, Nagaland, Meghalaya amasung Tripura gi capital city singi wangmada Chatringai gi mangjongnana ayaba lawgadabani hainasu India Today NE gi report amana haire US na Israel gi mateng pangduna Iran da landakre US na Iran की nuclear site ahum bom haitha duna thugai khre Iran na Israel da missile kapsin duna yum kaya thugai khre mioi marfu ga taruk sokle Israel amadi Iran gi marakta sokna balanda United States yauksilakhi baga loinana Iran gi yamna maru oiba nuclear site ahum da nongthakta gi attack sa thakre CNN gi report amana hai United States ki B2 still bomber ane Missouri da laiba Whiteman Air Force Base da gi paikhat khraga Iran gi nuclear site sing da nongthakta gi attack sa thakibane Thogdok adu thokraba matungda US President Donald Trump na social media platform da thagalakpa warol amana hai Fordo Nathan Samadi Isfahan yauna Iran gi yamna maruoiba nuclear site ahum mai pangne attack sathabang amle attack sathabada yauruba fighter jet sing Iran gi nongthak lambi lanthoklaga pairakle US Air Force ta khwaidagi matik mayai leiba lan gi plane sing gi manungda B2 still bomber su amane Mamang da thokiba lan kaya da US na fighter aircraft makhal asi sizinaraga yaknabagi maruoiba mafam kaya mapung phana amanga ta thohan ba laikhre B2 still bomber amagi mamal chawrangna dollar billion 2.1 lomne malem gi oina khwaidagi mamal tangba lan gi plane ni haina longnariba B2 still bomber na kilometer lising taraga mathoi chamaga tara ni thoi sunglep leptana paiba ngamme conventional amadi nuclear weapon yauna kilogram Lising taraga nipan chamaga nifu mari lumba bom puraga paiba ngammi haire Iran amadi Israel gi landa US na yauksilakhraba matungda International Atomic Energy Agency na emergency board meeting kaukhibaga loinana oiragliba phibam asigi matangda kumna khanane na ba haukhre Amaromda US na Iran de attack sathagibagi thawung adu Middle East ki ingtapa phibam kaihanna ba honarakpani haina Iraq na kanba mongda yaningda ba phongdokhre UN Secretary General Antonio Guterres na Mari lainaba pumnamak pungning fathavina ba appeal tawrakre haire US na Iran de attack sathakraba matungda Iran gi atomic agency na thawong adu international law gi mayokta satharakpani haina yaningda ba phongdokhre matung tarakpada US President Donald Trump na hai Iran na karigumba United States ta khut tharakpa thoklabadi mamangda mukta thokhidriba mawongda amanga ta thoganaba mawongda attack sathanaba sem saduna leire haire Iran na Israel da missile kapsinduna yum kaya thugai khre miyoi marfuga taruk sokle United States na nongthaktagi attack satharakraba matungda Iran na khudhanduna Israel da missile ani kapsinbada yum kaya amanga ta thokhibaga loinana miyoi marfuga taruklom hena sokapan nangkhre Iran gi Islamic Revolutionary Guard Corps IRGC na hai Tehran gi nuclear site singda attack satharakhiba thawong adugi damak US na tungda soidana ningamdaba poklaga nei makhata na Israel gi maruiba mafam singda afaba makhal gi missile sing sizinaduna kapsinduna attack sathanaba thawrang laukhatle hainasu IRGC की कमांडर न फोंगदोखरे Israeli Defense Force IDF की spokesperson Brigadier General A.F. Defrin na hai United States na Israeli military ga khusam naraga yamna maruoiba Iran ge nuclear site sing de attack sathagibane hauzik thogliba lana si hek haurakpadagi IDF की Chief of Staff Lieutenant General Iyal Jamir na America gi makok thongba military commander singa pau phauna duna Iran gi tongan tongan ba mafam de attack sathanaba thawrang laukhatunu lakhe Athuba matamda Iran gi maruoiba mafam pumnamak amanga ta thogalagani hainasu mahakna phongdokhe Laiwa kaya na Israel amadi Iran gi lan lepnaba taksilakle Israel amadi Iran gi marakta songnariba lan lepnaba malem gi tongan tongan ba laiwa kaya na appeal tawrakle United States na nongthaktagi attack sathaduna Iran gi yamna maruoiba nuclear site ahum amanga ta thogankraba matungda malem gi ahum suba lanjaw thorokpa yai haibagi chingnaba leibadagi tongan tongan ba laiwak singna Mari lainaba singda pungning fatharaga yasinaba puraktuna lan lepnaba thawrang lokhatpiyu haina appeal tawrakhibane tumlingai da nupi ama mangakta thangna lenduna halamle nupa phare khwaidagi kiningai oiba thogdok amada miyai salabi nupi ama famungda tumlingai da mangaksamda thangna lenduna halamle thogdok asi haukiba hingi pung ahum lom tarakpa duaida porompat police station gi manung chanba kaikhu maning laikai da thokibane
पुलिसतगी फंगबा पाउना हाई लेखिद्रबा नुपी अदुगी ममिंग सीमा सहानी कौवे चही 93 सूरे चही 14 अमसुंग चही 12 सूरबी मचानुपी अनि हुंदोगलम्मे मिहाद असि कनाना चथबनो हाइबा चपचाना खंगदोगनबगी इन्वेस्टिगेशन चथनबा महाकी मपुरोइबा मोहम्मद माजिबुर रहमान सु पुलिसना फारे लेखिद्रबी नुपी असि अंगलवादी वर्कर ओय अदुगा महाकी नुपा असिना थबक इंखांग सुरगा इमुंग मनुंग पुबनी हाइरे पाव असिना मखाताना हाई ngasi नोंगालमदाइदा कैखु मनिंग लेकाइदा नुपी अमा मंगक्समदा थांगना लेलगा थमलमले हाइबा पाव अमा ताबदगे मफम अदुदा थुना यांगना पुलिसिंग संक्शनखे तानफम अदुदा नुपी अदुदी जेनिम्स हॉस्पिटल दा पुखटक्रे हाइना स्पॉट लेरमखिदे जेनिम्स हॉस्पिटल यौबदा नुपी अदु सिरगा पुरकले हाइना डॉक्टर सिंगना डिक्लेयर तौखे इमुंग अदुगी मियोय खरना लावरकपदगे मनाक नकपदा लैबा मिसिंग चेंसिनरक्तुनु येंगलुबदा नुपी अदु फमुंगदा मंगक्समदा यामना थीना सोकलगा तारगा लेरमबा थेंगनखे मतमदुदा महाकी मपुरोइबसु मयाम अदुगी मरक्ता लैमिनरमी हाइरे इमुंग अदुदा महाकी मपुरोइबा मसासिंगा लोइनना पुन्ना युम अदुदा तुमदुना लैरिङैदा नुपी अदुबु कनाना चंगलगलगा मंगक्ता थांगना लेंदुना हालिबनो हाइबसिना मरम ओइरगा मपुरोइबसि मिहाद असिदा सेनबरा हाइबसि अहानबो ओइना खंगदोक्तबा यादबना मरम ओइदुना महाकु मचिल हंगनबा पुलिस कस्टडी रिमांड लौबगी तंगाई फदबा लै नुपी अदु हाटपदा सिजनबा थांग अदु हौजिक फावबगी ओइनादि फागतपा लैत्रे अदुगा मी हाटपदा सेट चाखिबा फिरोल अमतसु फागतपा ngamdre फमुंग अदुदगी इ तैरबा फिरोल खरदे पुलिसना रिकवर तौरे सुंगसोय सोयदना पुलिसना मिहाटपा पुथोकपा ngamgani हाइना थाजै हाइरे मिहाट असिगी मतंगदा ngasi कैखु मनिंग लेकाइदा मियामना वाकत मिफम फमख्रे मिहाट असिदा चेनरिबा मियोय अदुबु फारगा लोगी ओइबा अकनबा थबक लौखनबा मियामना डिमांड तौरकले nganthoi hakchang imphal yaurakre CS DGP yauna okre London gi Gatwick tamna paiba Air India gi plane ama kaibada leikhidraba air hostess nganthoi sharma gi thawa yaudra hakchang ngasi imphal da yaurakre mahakpu Lok Sabha gi MP Bimol Akoizam Khangabok Assembly Constituency gi MLA Okram Surja Kumar Chief Secretary PK Singh DGP Rajib Singh Airport Authority of India gi staff sing yauna miyamna Bir Tikendrajit International Airport ta okhe मफम अदुदा थवा याउद्रबा nganthoi hakchang da lei katuna ikai khumnaba utlaba tungda masing yamlaba miyamga loinana mahaki pongnafam lamdam Thobal Bazar da purakhe mahaki hakchang aduna Thobal yaurakpada masing yamlaba miyam lambi da thoraktuna tengthana waidana kapnakhe makhoi purakpa leising nganthoi purokliba ku aduda chaiduna nungaitaba phongdoknakhe mahaki apokpa amasung manaw nupi gi tengtha khonjel adu miyamna taba ngamnakhe dei lambi da leptuna nungaitaba phongdo hoba mipum khudingmak mamitagi mapi sinthanaखे panba yabade nganthoi sharama chahi yamna nauna Air India gi air hostess oina khalakhiba chahi amarom tamak ngai ribane maki apokpi amasung manaw nupina nganthoi gi wakhalda nokcharaga lenjariba punsini haire Manipur da ngasi khakta miyoi 39 covid positive oikhre Manipur gi oina ngarang fawbada covid 19 gi apunba case masing 112 suhraba tungda ngasi nauna mathang test tawrakpada covid positive oiba miyoi 39 thengnare anauba case 39 asi hapsilaga de Manipur da positive oiba migi masing 195 sukhre